Hello, welcome back to my channel 7 Speed Manipur. Ngasigi video se khoi atake sunate khoi Manipur gi Renault showroom da ihan han boina khoi Renault company ihan han ba boina ha batare khoi gi Renault Kiger han boina khoi gi sigi gari sina ihan han ba thongbo oidoi ni go ai si tungde le sarage go sigi gari sina go ihan han bane khoi dark edition da Renault Kiger gi tây hadi Kiger na taba to pa kaino sing desu amu ba jam tale te do sidida koi dark edition ne am thok na re ko adu Renault gi se khara thengna atai am thok kham tung da Kiger gi hanan ba oina dark edition de u ba phange ngasi adu ngasi kari mawon da hadi mai feature na kaino kamai to no manung gi na kamai to gi have do adu jai samla poster ke yengu ne se adu me am channel asi nong na thengna ba yaw ga de subscribe like and share na to bi Magariga Mailena content tang purga laksagiga ado sigi contact number ID showroom gi contact details I screen ma hapsarunge aduga sidum pau biagani adumna koi suppose test drive pu tawninge adigi book pu tawninge di contact sidum tawiraga tawi biagani go audi hawsigo sida leire koi gari mangdo uriba gari sini ko gari si han boy na Manipur da koi Renault gi na koi dark edition je si su oidoi ni ko Kiger da ni lai se ado Kiger si da koi moi variant je makal RXE RXL RXT option le RXZ and smile leba ado si da dark edition la ka doi se koi RXT option da gi na RXZ si option da ani si kai variant ani si da lai ko ado si gi akoi gi dark edition je yeng bada yam santina phajare ayamba koi gi gari brand Tata gi su Nexon da dark edition lakre adigi Magnite su dark edition lakre adigi smaina koi gi Creta do or su koi dark edition mana loi dark edition loi lo lakna re ko aduna si Renault gi ne su dark edition nong na ama yaure haje halda mathang si su dum phajai na khalai wa khandade ai magi signing je koi atai sum yeng kan da si blue som le ko ado sisina dark koi dark sina kor shining tang na sina bagi di yam nuai ba gari makhal ne color je ado am rai ma se price ana hajar ke juji koi imphal do koi X showroom oina si koi RXT da option da 7,92,000 finally aduga sigi mathak RXZ sina RXZ ni ko se ada masina X showroom da jigi phangi je 1,49,400 maruin na khoina zik Kiger se yamna pamnari se dei na tebo sagi mogi segment da magi price point je yam name na phangbo ado koi gi even koi gi Wagoner adigi Swift Baleno mogi price segment da sudum irai na phangbo ngamba gari hoebo aduju koi gi sub 4 meter gi compact SUV da ni ko ground clearance phangi yam chatino wang gari ni sig guys adigi alloy gi design yam thina phajai adam atai looks wise ya khung kan da gi changes si kesu thudong na yam kai na lebi u de ko das gi dark element yam ma se da hapsal kan da koi mangon da phajaba tongan ba looks am ko lena hai tare adi maning nom di ya so adam yam phajare kari se ado ai gi mone ai gi oina hajo haira ga di Swift Swift ki price da sidum phangi go ai si oina dum consider tawning ai wa khane do mayam gi su comment kari like dum hai biro sigi price point da dum ya right na khali go ado manung gi su ai everything usar ki go manung ji kai gi kwai to ga have do yengo si lai manung ji magi premium ne se ado ki matik lai go guys ado mai mathaki ado frel adum adana kai silver da go
ꯑꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯗꯥꯛ ꯑꯣꯏꯗ꯭ꯔꯦꯗꯣ ꯑꯗꯨꯒ ꯁꯤ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯑꯥꯎꯠꯇ ꯂꯣꯏ ꯂꯩꯔꯦ ꯃꯥꯒꯤ ꯊꯣꯡꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯨꯒ ꯁꯣꯝ ꯁ꯭ꯇꯦꯔꯤꯡ ꯂꯣꯝꯗ ꯂꯥꯛꯑꯒꯁꯨ ꯂꯣꯏꯅꯃꯛ ꯇꯣꯇꯦꯜꯂꯤ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯏꯟꯇꯔꯤꯌꯔꯁꯨ ꯂꯣꯏ ꯁꯤꯠꯀꯤ ꯀꯩꯅꯣꯁꯤꯁꯨ ꯕ꯭ꯂꯦꯛ ꯑꯗꯨꯝ ꯂꯩꯔꯦ ꯁꯤ ꯍꯥꯏꯠ ꯑꯦꯗꯖꯁꯃꯦꯟ ꯂꯩꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯗꯥꯔꯛ ꯀ꯭ꯔꯣꯝꯅ ꯂꯣꯏ ꯐꯤꯅꯤꯁ ꯇꯧꯔꯒ ꯌꯥꯎꯔꯦꯀꯣ ꯑꯩ ꯀꯥꯈꯠꯆꯔꯛꯀꯦꯀꯣ ꯑꯃꯨꯛꯇꯪ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜꯁꯤꯡꯁꯨꯀꯣ ꯂꯣꯏꯅꯃꯛ ꯕ꯭ꯂꯦꯛ ꯑꯥꯎꯠꯇ ꯆꯦꯛ ꯀ꯭ꯔꯣꯝ ꯑꯩꯈꯣꯏ ꯏꯂꯤꯃꯦꯟ ꯑꯩꯈꯣꯏ ꯒ꯭ꯂꯣꯁꯤ ꯑꯣꯏꯅꯀꯣ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯕꯣꯇꯜ ꯍꯣꯜꯗꯔ ꯁ꯭ꯄꯤꯀꯔ ꯌꯥꯎꯔꯦ ꯈꯤꯇꯪ ꯀꯥꯈꯠꯂꯛꯀꯦ ꯁꯤ ꯂꯩꯔꯦ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔꯁꯦ ꯃꯥꯒꯤ ꯌꯥꯝ ꯐꯖꯕ ꯑꯃ ꯑꯩꯈꯣꯏ ꯀꯥꯏꯒꯔꯒꯤ ꯌꯥꯝ ꯐꯖꯔꯤꯁꯦ ꯑꯩꯈꯣꯏ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯂꯔꯁꯦ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯗ꯭राꯏꯚꯤꯡ ꯃꯣꯠ ꯌꯥꯎꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏ ꯆꯦꯟꯖ ꯇꯧꯕ ꯀꯥꯟꯗ ꯁꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀ꯭ꯂꯁꯇꯔꯁꯤꯁꯨ ꯃꯥꯒꯤ ꯀꯂꯔꯁꯤ ꯆꯦꯟꯖ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯒꯤ ꯃꯥꯒꯤ ꯐꯖꯕ ꯐꯤꯆꯔ ꯈꯔ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯁ꯭ꯄꯦꯁꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯦ ꯃꯥꯁꯦ ꯑꯗꯨꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯁꯤꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯇꯆ ꯁꯤꯁꯇꯦꯝ ꯑꯗꯨꯝ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯂꯣꯏꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯔꯦꯀꯣ ꯑꯗꯩ ꯁꯤꯒꯤ ꯃꯥꯒꯤ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯁꯤ ꯏꯂꯤꯃꯦꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯝꯁꯤꯗ ꯐꯖꯅ ꯌꯥꯎꯔꯦ ꯑꯗꯨ ꯐꯖꯅ ꯑꯩꯈꯣꯏ ꯄꯨꯁꯇꯥꯆꯨꯁꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯦꯁꯤꯒꯤ ꯅꯣꯞꯁ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯝ ꯌꯦꯡꯕ ꯂꯣꯏ ꯅꯨꯡꯉꯥꯏꯔꯦ ꯑꯗꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠꯀꯤ ꯀꯝꯐꯣꯔꯠ ꯊꯥꯏ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯐꯖꯩ ꯑꯗꯒꯤ ꯁ꯭ꯇꯦꯔꯤꯡ ꯃꯥꯎꯟ ꯀꯟꯇ꯭ꯔꯣꯜ ꯂꯣꯏ ꯑꯣꯏꯔꯦ ꯁꯤꯅ ꯁꯣꯝꯒꯤ ꯑꯣꯏꯔꯦ ꯑꯗꯩ ꯁꯤꯁꯤꯅ ꯁꯤꯒꯤ ꯀ꯭ꯔꯨꯁ ꯀꯟꯇ꯭ꯔꯣꯜꯒ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯎꯔꯦ ꯁꯤꯗ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯗꯦꯁꯕꯣꯔꯗꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯨꯗꯟ ꯐꯤꯅꯤꯁꯀꯤ ꯃꯑꯣꯡꯗꯀꯣ ꯌꯥꯎꯋꯦꯕꯀꯣ ꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯃꯥꯒꯤ ꯁ꯭ꯄꯦꯁꯁꯦ ꯁꯤꯗ ꯒ꯭ꯂꯣꯕꯣꯛꯁ ꯑꯅꯤ ꯌꯥꯎꯋꯦꯕꯀꯣ ꯃꯈꯥꯗ ꯑꯃ ꯃꯊꯛꯇ ꯑꯃ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯗꯤꯁꯦꯟ ꯑꯣꯏꯕ ꯁ꯭ꯄꯦꯁꯅꯤ ꯂꯩꯔꯤꯁꯦ ꯑꯗꯣ ꯁꯤꯗ ꯑꯥꯔꯝ ꯔꯦꯁꯁꯨ ꯁꯦꯟꯇꯔꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯇꯩ ꯀꯩꯁꯨ ꯆꯦꯟꯖꯦꯁ ꯑꯇꯣꯞꯄ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯃꯥꯏ ꯁ꯭ꯇꯣꯔꯦꯖꯀꯤ ꯃꯇꯥꯡꯗꯗꯤ ꯑꯇꯣꯞꯄ ꯒꯥꯔꯤ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯇꯥꯡꯁꯦ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔꯦ ꯑꯌꯥꯝꯕ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯎꯕꯤꯔꯝꯂꯒꯅꯤ ꯑꯗ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯀꯩꯅꯣꯁꯦ ꯗꯤꯖꯥꯏꯟꯁꯦ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯩ ꯐꯣꯟꯒꯤ ꯑꯗꯩ ꯋꯥꯌꯔꯂꯦꯁ ꯆꯥꯔꯖꯤꯡꯒꯤꯀꯣ ꯂꯣꯏꯅꯃꯛ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯗꯩ ꯁꯤꯗꯩ ꯏꯀꯣ ꯃꯣꯠ ꯁ꯭ꯄꯣꯔꯠ ꯃꯣꯠ ꯅꯣꯔꯃꯦꯜ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗ꯭राꯏꯚꯤꯡ ꯃꯣꯠꯁꯦ ꯑꯍꯨꯝ ꯊꯣꯛꯅ ꯌꯥꯎꯋꯦꯀꯣ ꯁꯤ ꯌꯥꯎꯔꯤꯁꯦ ꯁꯤ ꯅꯣꯞꯁꯦ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯦꯕꯀꯣ ꯂꯩꯔꯀꯥꯟꯗ ꯁꯦꯝꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯅꯤ ꯃꯅꯨꯡꯒꯤ ꯑꯗꯩ ꯕꯦꯛ ꯔꯣꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯀꯥꯈꯠꯂꯒ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯒꯥꯔꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯁꯤ ꯄꯥꯝꯗꯤ ꯄꯥꯝꯃꯦ ꯒꯥꯔꯤꯁꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯩꯗ ꯄꯥꯝꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯒꯥꯔꯤꯁꯦ ꯑꯩꯅ ꯈꯤꯇꯪ ꯄꯤꯛꯄ ꯄꯥꯝꯕꯀꯣ ꯈꯤꯇꯪ ꯄꯤꯛꯄ ꯄꯥꯝꯃꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯈꯤꯕꯒꯤꯅꯦꯕꯀꯣ ꯁꯦꯐꯇꯤꯗ ꯈꯤꯇꯪ ꯑꯩꯅꯒ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯁꯤ ꯁꯦꯐꯇꯤ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯁꯦꯐꯇꯤꯗꯁꯨ ꯁꯤꯁꯨ ꯑꯥꯎꯠ ꯑꯣꯐ 5 ꯒ꯭ꯂꯣꯕal NCAPꯇ ꯑꯥꯎꯠ ꯑꯣꯐ 5ꯇ 4 ꯁ꯭ꯇꯥꯔ ꯐꯪꯕ ꯁ꯭ꯀꯣꯔ ꯇꯧꯕ ꯉꯝꯕ ꯒꯥꯔꯤꯅꯤ ꯁꯤ ꯒꯥꯔꯤꯁꯤꯁꯨꯀꯣ ꯑꯗꯩ ꯁꯤꯒꯤ ꯑꯩꯅꯤ ꯔꯨꯝ ꯌꯦꯡꯉꯣ ꯁ꯭ꯄꯦꯁꯁꯦ ꯀꯌꯥꯝ ꯊꯤꯅ ꯂꯩꯒꯦ ꯌꯦꯡꯉꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯣꯡꯕ ꯌꯥꯔꯦꯀꯣ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗ ꯃꯤ ꯑꯍꯨꯝ ꯑꯗꯨꯝ ꯐꯝꯕ ꯌꯥꯏꯀꯣ ꯑꯗꯨꯝ ꯈꯔ ꯈꯤꯇꯪ ꯂꯦꯡꯖꯨꯝꯒꯗꯤ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯐꯝꯕ ꯑꯗꯨꯝ ꯌꯥꯔꯅꯤ ꯌꯦꯡꯉꯣ ꯒ꯭ꯔꯦꯕ ꯍꯦꯟꯗꯜꯁꯤ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯌꯥꯎꯔꯦ ꯑꯗꯨ ꯃꯦꯒꯖꯤꯟ ꯍꯣꯜꯗꯔꯁꯨ ꯂꯩꯔꯦ ꯑꯗꯨ AC ꯚꯦꯟ ꯃꯅꯤꯡꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯂꯦꯗꯔ ꯔꯦꯞ ꯑꯥꯔꯝ ꯔꯦꯁ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯣꯀꯦꯠ ꯑꯩꯈꯣꯏ ꯊꯤꯟꯐꯝ ꯀꯩꯅꯣ ꯆꯥꯔꯖꯤꯡ ꯄꯣꯏꯟ ꯁꯤꯗ ꯑꯗꯨꯝ ꯄꯤꯔꯤꯀꯣ ꯑꯗꯣ ꯁꯤ ꯃꯔꯛꯀꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯂꯦగ్ ꯔꯨꯝꯁꯦ ꯁ꯭ꯄꯦꯁꯁꯦ ꯌꯥꯝ ꯁꯤꯗ ꯃꯈꯥꯁꯦ ꯑꯩꯈꯣꯏ ꯐ꯭ꯂꯣꯔ ꯕꯣꯔꯗꯁꯦ ꯍꯝ ꯑꯣꯏꯕꯗꯣ ꯑꯣꯏꯗꯦꯕꯀꯣ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯐ꯭ꯂꯦꯠꯀ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ 60-40 ꯁ꯭ꯄꯤꯠ ꯁꯤꯠꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨ ꯁꯤ ꯍꯦꯗ ꯔꯦꯁ ꯂꯣꯏ ꯌꯥꯔꯦ ꯁꯤꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯗꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯁꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯩ ꯁ꯭ꯄꯤꯀꯔꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯑꯃꯁꯨ ꯈꯪꯉꯨꯀꯣ ꯃꯅꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯦꯒꯃꯦꯟꯗ ꯑꯩ ꯑꯗꯨꯝ ꯍꯥꯟꯅꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯑꯗꯣ ꯃꯥꯒꯤ ꯁꯦꯒꯃꯦꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯑꯣꯏꯀꯣ 405 ꯂꯤꯇꯔꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯕꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯨꯠ ꯁ꯭ꯄꯦꯁꯁꯦꯀꯣ ꯊꯤ ꯆꯥꯎꯋꯦꯀꯣ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯍꯥꯞꯊꯣꯛ ꯍꯥꯞꯆꯤꯟ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯐꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯨ ꯌꯥꯝ ꯀꯟꯅ ꯂꯨꯕꯁꯨ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯝ ꯑꯦꯚꯔꯦꯖꯅꯤꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯒꯤ ꯒꯥꯔꯤꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯕ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯒꯥꯔꯤ ꯃꯈꯜꯅꯤꯀꯣ ꯑꯗꯒꯤ ꯕꯦꯛ ꯀꯦꯃꯦꯔꯥ ꯌꯥꯎꯖꯔꯦꯀꯣ ꯁꯤꯒꯤ ꯃꯥꯒꯤ ꯂꯣꯒꯣꯁꯤꯒꯤ ꯃꯌꯥꯏꯃꯛꯇꯗ ꯌꯥꯎꯖꯔꯦꯀꯣ ꯑꯗꯒꯤ ꯀꯩꯅꯣ ꯂꯩꯔꯦ ꯗꯤꯐꯣꯒꯔ ꯂꯩꯔꯦ ꯋꯥꯏꯄꯔ ꯂꯩꯔꯦ ꯑꯗꯒꯤ ꯁꯥꯏꯠ ꯃꯥꯎꯟꯇꯦꯠ ꯁ꯭ꯇꯣꯞ ꯂꯦꯝꯞꯁꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯄꯣꯏꯂꯔꯒꯤ ꯗꯤꯖꯥꯏꯟ ꯌꯥꯝ ꯐꯖꯩ ꯑꯣꯚꯔꯑꯣꯜ ꯁ꯭ꯇꯥꯏꯂꯤꯡꯗꯗꯤ ꯒꯥꯔꯤꯁꯤ ꯌꯥꯝ ꯐꯖꯕ ꯒꯥꯔꯤꯅꯤ ꯔꯣꯗ ꯄ꯭ꯔꯦꯖꯦꯟꯁꯁꯤ ꯌꯥꯝꯅ ꯐꯖꯕ
ꯒꯥꯔꯤ ꯃꯈꯜꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯣ ꯃꯥꯒꯤ ꯀꯂꯔꯁꯦ ꯑꯩꯈꯣꯏ ꯗꯥर्कꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯒꯥꯔꯤꯒꯤ ꯔꯦꯅꯣꯜ ꯃꯣꯏ ꯀꯂꯔꯁꯦ ꯁ꯭ꯇꯤꯜ ꯕ꯭ꯂꯦꯛ ꯍꯥꯏꯅ ꯍꯥꯏꯀꯣ ꯃꯥꯒꯤ ꯀꯂꯔꯁꯦ ꯑꯗꯨꯝ ꯌꯥꯏ ꯒꯥꯔꯤꯁꯦ ꯑꯦꯟꯖꯤꯟꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯏꯟꯖꯤꯟꯁꯦ ꯃꯈꯜ ꯑꯅꯤꯗ ꯂꯩ ꯅꯟ ꯇꯔꯕꯣ ꯑꯃꯅꯦ ꯇꯔꯕꯣ ꯑꯃꯅꯦꯀꯣ ꯅꯟ ꯇꯔꯕꯣꯁꯦ 1 ꯂꯤꯇꯔꯒꯤꯅꯤ ꯑꯗꯣ ꯃꯥꯁꯦ 72 bhpꯅꯤꯀꯣ ꯑꯗꯨꯒ ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯁꯤꯅ 100 ꯅ꯭ꯌꯨꯇꯟ ꯃꯤꯇꯔꯅꯤ ꯑꯗꯨꯒ ꯇꯔꯕꯣꯒꯤꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯦꯛꯁꯤꯃꯝ ꯄꯥꯋꯔ ꯑꯥꯎꯠꯄꯨꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ 98 bhp ꯑꯗꯨꯒ 160 ꯅ꯭ꯌꯨꯇꯟ ꯃꯤꯇꯔ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤ ꯕꯨꯛ ꯇꯧꯅꯤꯡꯕ ꯑꯗꯒꯤ ꯑꯦꯅꯤ ꯀ꯭ꯋꯦꯔꯤꯁ ꯑꯦꯅꯤ ꯒꯥꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯟꯇꯦꯟ ꯃꯔꯤ ꯂꯩꯅꯕ ꯗꯥꯎꯠꯁꯤꯡ ꯂꯩꯔꯒꯁꯨ ꯁꯤ ꯐꯔꯗꯔ ꯗꯤꯇꯦꯜꯁ ꯍꯦꯟꯅ ꯈꯪꯅꯤꯡꯉꯒꯁꯨ ꯑꯩꯅ ꯍꯥꯞꯆꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯑꯗꯣ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯔ ꯁꯤꯠ ꯕꯦꯜꯠ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯑꯗꯨꯒ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ ꯍꯥꯏꯔ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ